Bangladeshki Shaknairaba Ayiba Sheram da Dr. Thiyam Suresh Literary Lifetime Achievement Award 2026 piragani haidi Patriotic Writers Forum PAWF Manipurna Jahi Kudingi Pituna Lakliba Dr. Thiyam Suresh Literary Lifetime Achievement Award 2026 Bangladeshki Manipuri Longi Shaknairaba Ayiba Sheram da piragani haina PAWF ki maiki digi thadorakpa chirulamada haidi Bangladesh Manipuri Sahitya Sangajid Hauzik President Oina Thopuriba Tongan ba Lairik Nipu Hena Iduna Pongraba Ayiba Sheram gi mafamda award SCP na ba ngasi forum masigi President Nauroibam Khamba Luwang official Oina Lauktokibani award SC Lakliba Megi Chaichet Lisinganiga Kulhumdoida Ngakpigani award asi lakliba megi chaichet kulhumdoida Tripura da pangthokpa thoramaduda kutsinagani award asi da case oina lupa lising tara sol ama citation ama medal ama amadi momento ama yauri award asi laikijaba forum gi patron members su oiramba Dr. Thiyam Suresh ki imung manungna kalakpani hairi